ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯤꯍꯥꯠꯄꯤ ꯍꯅꯨꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ. ꯑꯍꯜ ꯑꯣꯏꯔꯕꯤ ꯁꯥꯕꯤꯇ꯭ꯔꯤꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯅ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯊꯤꯅ ꯉꯥꯡꯕꯤꯕ ꯀꯌꯥ ꯇꯧꯕꯗꯒꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯒ ꯇꯥꯟꯅꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯧꯗꯨꯅ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯇꯝꯖꯈꯤꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯍꯩꯈꯥ ꯑꯃꯗꯤ ꯑꯇꯩ ꯎ ꯄꯥꯝꯕꯤꯁꯤꯡ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯔꯤ ꯄꯔꯦꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯁꯥꯕꯤꯇ꯭ꯔꯤ ꯍꯅꯨꯕꯤ ꯑꯗꯣ ꯍꯩꯈꯥ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯐꯝꯊꯩ. ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯩꯔꯨꯛ ꯂꯥꯔꯨꯛ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯊꯦꯟꯗꯨꯅ ꯊꯝꯂꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ. ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯀꯝꯗꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯃꯁꯥꯗꯣ ꯆꯔꯥꯡꯅꯖꯔꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯥꯡꯒꯣꯜꯖꯥꯎꯅ ꯇꯥꯛꯂꯛꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯈꯤ. ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯁꯤꯠꯄ ꯍꯧꯔꯛꯏ. ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯕꯁꯨ ꯍꯧꯔꯛꯏ. ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯣ ꯃꯁꯥꯗ ꯑꯀꯤꯕ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯂꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯤ ꯂꯦꯞꯇꯦ. ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯒꯨꯝ ꯑꯃ ꯃꯍꯥꯛꯅ ꯐꯪꯉꯛꯏ. ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯂꯣꯏꯔꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯛꯇꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯑꯗꯣ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ. ꯑꯗꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃꯨꯕ ꯃꯃꯤ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤ ꯍꯥꯏꯅ ꯀꯧꯔꯛꯏ. ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ. ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯗꯨ. ꯃꯇꯝ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤ ꯀꯞꯂꯗꯨꯅ ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯃꯇꯝ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯦꯞꯂꯤꯕ ꯃꯃꯤ ꯑꯗꯨꯅ ꯍꯣꯏ ꯅꯪꯅ ꯑꯩꯕꯨ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯔꯕꯅꯤꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯔꯤ. ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤ ꯍꯦꯟꯅ ꯀꯞꯂꯛꯂꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯥꯕꯤꯇ꯭ꯔꯤꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯆꯥ ꯃꯃꯧ ꯃꯁꯨꯅ ꯃꯉꯣꯟꯗ ꯑꯣꯠ ꯅꯩꯕ ꯀꯌా ꯇꯧꯔꯤꯕꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯄꯥꯎꯗꯝꯗꯨꯅ ꯀꯞꯆꯔꯤ. ꯍꯅꯨꯕꯤ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯨꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯃꯨꯕ ꯃꯃꯤ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯁꯜꯂꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯂꯥꯛꯂꯕꯅꯤꯅ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ. ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯪꯉꯣꯟꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯐꯍꯜꯂꯒꯗꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯑꯗꯨ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯖꯒꯦ. ꯅꯍꯥꯛꯀꯤ ꯅꯅꯥꯏꯅꯨꯕꯤꯅꯤꯅꯦ ꯑꯩꯍꯥꯛꯁꯦ. ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯋꯥꯁꯛꯅꯕ ꯇꯥꯏ. ꯑꯩꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯀꯗꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ. ꯑꯩꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ. ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯅꯤꯡꯈꯥ ꯇꯝꯕ ꯑꯃꯗꯤ ꯅꯉꯣꯟꯗ ꯃꯤꯅ ꯊꯤꯅ ꯆꯩꯕ ꯉꯥꯡꯕ ꯑꯃꯗꯤ ꯑꯣꯠꯄ ꯅꯩꯕ ꯀꯌా ꯇꯧꯔꯤꯕꯁꯦ ꯇꯧꯍꯜꯂꯣꯏ. ꯄꯨꯝꯅꯃꯛ ꯐꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯁꯛꯂꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯋꯥꯏ ꯃꯃꯤ ꯑꯗꯨꯅ ꯏꯅ ꯁꯍꯤ ꯇꯧꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯀꯤꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯣ ꯂꯦꯟꯊꯠꯆꯗꯨꯅ ꯏ ꯄꯤꯔꯤ. ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯁꯛꯅꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯏꯍꯟꯐꯝꯗ ꯍꯟꯈ꯭ꯔꯒꯦ. ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯍꯌꯦꯡ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯎ. ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯀꯅꯤ. ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯀꯗꯧꯔꯦ. ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯏꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯍꯟꯋꯥꯏꯈ꯭ꯔꯒꯦ. ꯑꯗꯨꯒ ꯍꯅꯨꯕꯤ ꯅꯍꯥꯛꯁꯨ ꯏꯃꯨꯡ ꯃꯣꯡꯕ ꯅꯔꯥꯟꯖꯥꯏꯗ ꯆꯪꯖꯈ꯭ꯔꯣꯗꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯑꯃꯨꯕ ꯃꯃꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ.
matam aduda hanubi aduna thawai maka lamna nokchari madugi matung mahaksu mana pariba hairuk lairuk mayamado pukhri loinamak langthakri atuga la ama jorokpadusu machet machet segairaga langthokri madugi matung mahak imung lomda wakhan nungaina changdai mahaki mapuroibaki thawai aduna mahaki mateng pangbiragani amadi mungonda thoklipa awaba nungaitaba saunimba punamak phahallagani hairamba aduda mahak harawnamba domlomli madugi matung numit aduma haukhri mathangi nongali mathangi nongalakpa numit aduda lekai aduda leiba amaiba mangol zawado hanubi adugi yumda lai matam adudati mahausagum yum aduda kanasu leiti hanubi adugi masunupi school da chakri machanupa su office da chakki tuga mamong nupi su lekai chakri asigum laba kanamata leita matam aduda mangol zaw hanubi sabitri gi mayum da lakli matam aduda sabitri wakhal nungaina mangol da phamdra leirami matam aduda mangol zawna ai sabitri e wakhal nungaina uida nangbo thabak tu mai pakpa mali nei tada changchen biro sida heta phambiyo yareda ai ngai khone nangbo ai da haibadu bu tawbro lakra haiwani tada lai ai ga wari sana jare onthok na nuksikhre matam kuirabagi tungda mahaki khonjal tabado isasi swai hek lawi aharba thodam dai dudinya amuk toiba bikaramani saptran marol makaliba adubu mahaki khonjal tabadagine akiba punamak loina phakre aduga mahakna ne aige awabasu kokhallagani haidana haramlibuni tada ai ngai khone mana nangi awaba kohangani haribadubu karamna konga doriba jano nangbu khanglakpro kaido ngoindaga haugadoino ne tada madumakti nanau khangjadrebo mahakna haibada horen ahingsu kauru mahak laki aduga thabak hauni haibra kainomsu hairamni tada phai nangna thabak tu mai pakna pangthok pase ai su harauri bani phare adodi ai amuk chatlage ne ko hoi phani tada asomna haina duna mangol jaw mayum lomda chakri aduga hanubi sabitri su mangol da phamduna horen nomedang su kaugi khanduna nuaina leiri asomna tawduna matam ado haukri haujikti nungthil numedang wairam gi matam yokselakli sabitri gi machanupa premjit amadi mahaki mamau nupi muhini ahal loirabi sabitri gi banakta sangsellai aduga premjit na ima aisi ima da wafom mata haige haiduna changlibani karino ni ibungo hekta hayu atai gi nate da ima si yumda sum leibadu aikuna su seba sebi ngamdre aduna oles homda hayeng dagi leinana ba aidana aikoina wari sanaram labani aduna ima hayeng si chadana ba lotion biro karino ni ibungo na khoina hairibadu bo aina yum masida leibasi kayamu yamna kairabagi adugi nati daima ai haira office atwe nasu nupi haira school nga ta chatwe adigi namau nupi aida leibasi su adu mangai maksu mahaki thabak thokpa adum tawi aduna ima bu sena bangamdraba ai na khoina ai bu sena bi bo haibro ai su aina thokpa adum leiri dana sa ima adugi ngaksu nati kanti sidane wa samdana gumsi hayeng du chana ba tobiro lotion biro ima asomna haramlaga premjit kadu dagi thoki matamadu da muhinina adane ahalloiraba ima hoigumba yamna leibani makoigane nuaina ware saraga lenbiruro kaidobage khoida muyelibano asomna hairaga thokiba aduda sabitrina mamau nupi aduda yamna sauna jingdu lehowi sabitri ngahan makai khandaba wakhal jat kaya ma khalai mahaki mamau nupi gi thekatliba mangak amati haigatliba du thawraba thangsang amana kakthataga laite irol nungda langthakrabadi pen karnita haiduna pathamoide khalli asomna tawduna matam mado haukhri haujikti numidang matam oiraklei makhoi chak chanubagi damakta chakhumda loinamak pulli matam aduta sabitrina chak chatum khara taraga mapanda langthoki adumna tawbudu ubata mahaki mamong nupi muhini amati machanupa premjit ingak ngaktuna yengdu lei aduga makhoi gi mathamoida mahak sibu laiga sanaraba jala haiduna khalli
ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯄ꯭ꯔꯦꯝꯖꯤꯠꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯍꯨꯜꯂꯤꯕꯒꯥꯏꯗꯨꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤꯅ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯣꯛꯂꯒ ꯍꯥꯏ ꯑꯩꯅ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥꯕꯨꯡꯒꯤ ꯆꯥꯛꯊꯥꯛ ꯈꯔ ꯑꯗꯨꯛ ꯅꯨꯡꯇꯤꯒꯤ ꯍꯨꯟꯕꯅꯤ ꯅꯈꯣꯏꯗꯤ ꯉꯁꯤꯗ ꯎꯔꯤꯕꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯃꯈꯣꯏ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯥꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯍꯧꯁꯥ ꯍꯅꯨꯕꯤ ꯁꯥꯕꯤꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯃꯣꯍꯤꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯦꯝꯖꯤꯠꯇ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯊꯥ ꯍꯦꯛ ꯌꯦꯡꯕꯗꯥꯏꯅꯦ ꯌꯦꯡꯕꯅꯤ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤ ꯅꯣꯡꯃꯡꯕꯅꯤꯅ ꯊꯥ ꯊꯣꯛꯇ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯌꯦꯡꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯉꯁꯥꯏ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯥꯅ ꯍꯦꯛ ꯇꯧꯒꯦ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪꯕꯨ ꯎꯕ꯭ꯔꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯎꯗꯦ ꯍꯥꯏꯗꯅ ꯃꯥꯒꯤꯁꯤꯕꯨ ꯂꯥꯏ ꯁꯥꯟꯅꯔꯤꯕꯒꯥꯏꯗꯨꯔꯣ ꯑꯁ ꯈꯪꯗꯦ ꯍꯌꯦꯡꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯒꯗꯕꯅꯤꯀꯣ ꯍꯣꯏꯅꯦ ꯑꯗꯨ ꯑꯩꯁꯨ ꯍꯥꯏꯅꯔꯝꯃꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯃꯁꯨꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯄꯨꯡ 12 ꯇꯥꯁꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯁꯥꯕꯤꯇ꯭ꯔꯤꯗꯣ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯑꯩꯈꯥ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯁꯣꯟꯈꯤꯕ ꯂꯥꯏꯔꯣꯟꯗꯣ ꯑꯃꯨꯛ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯀꯌꯥ ꯐꯪꯏ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯀꯞꯄ ꯂꯥꯎꯕ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃꯨꯕ ꯑꯗꯣ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤꯅ ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯣ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯜꯂꯨ ꯀꯩꯗꯧꯕꯒꯦ ꯅꯍꯥꯛꯅ ꯉꯁꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯂꯥꯛꯂꯕꯅꯤꯅꯦ ꯑꯩ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯅꯍꯥꯛꯀꯤ ꯅꯆꯥ ꯅꯃꯧꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯨꯝꯍꯜꯂꯣꯏꯒꯦ ꯌꯦꯡꯉꯨ ꯃꯈꯣꯏꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯛꯅꯒꯅꯤ ꯐꯔꯦ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯣ ꯆꯠꯂꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯤꯅ ꯆꯠꯄꯒꯤ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗꯤ ꯇꯧꯔꯛꯇ꯭ꯔꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯩ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯃꯃꯥ ꯑꯗꯨꯝꯅ ꯀꯧꯊꯣꯔꯛꯄ ꯑꯗꯨꯗ ꯃꯣꯍꯤꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯣꯍꯤꯅꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯅꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯅ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯁ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯁꯨ ꯍꯣꯏꯗ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯃꯁꯨꯅꯨꯄꯤ ꯂꯩꯁꯦꯝꯕꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯍꯥꯛ ꯃꯪꯑꯣꯏ ꯍꯥꯋꯏ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯣ ꯈꯨꯌꯥꯔꯣꯝꯗ ꯑꯁꯨꯝ ꯆꯤꯡꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯇꯞꯅ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯤꯕ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤ ꯑꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯌꯥꯔꯣꯝꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯩꯖꯨꯞ ꯑꯗꯣ ꯑꯃꯨꯛ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯅꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯍꯧꯖꯤꯛꯇ ꯐꯩꯖꯨꯞ ꯆꯤꯡꯂꯛꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯚꯥꯞꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯡꯈꯗ ꯃꯤꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯝꯅ ꯃꯤꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤ ꯑꯗꯣ ꯏꯄꯥ-ꯄꯥꯈꯠꯅ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ
ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯃꯈꯣꯜꯗꯨꯕꯨ ꯑꯩꯒꯤ ꯚꯥꯞꯅꯔꯅꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡ ꯑꯗꯣ ꯀꯞꯄ ꯂꯥꯎꯕ ꯍꯧꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯦꯝꯕꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯅꯣꯝꯂꯛꯄꯒꯨꯝ ꯅꯣꯝꯂꯛꯏ꯫ ꯑꯗꯨꯝꯅ ꯐꯃꯨꯡ ꯑꯗꯨꯅ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯖ꯭ꯋꯥꯔ ꯍꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯃꯥ ꯖ꯭ꯋꯥꯔ ꯍꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯣꯍꯤꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯅ ꯐꯃꯨꯡ ꯑꯁꯤ ꯅꯣꯝꯂꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯥꯎ ꯇꯝꯂꯛꯄ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯛꯇꯕ ꯃꯑꯣꯡ ꯈꯔ ꯇꯧꯔꯛꯏꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯣꯍꯤꯅꯤꯅ ꯉꯁꯥꯏ ꯏꯃꯥꯅ ꯆꯥꯛꯇꯗꯨꯝ ꯂꯪꯊꯣꯛꯈꯤꯕꯗꯨꯕꯨ ꯂꯥꯏ ꯀꯧꯔꯤꯕ ꯖꯥꯠꯂꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯥꯕꯤꯇ꯭ꯔꯤꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯏꯃꯥꯎ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯍꯧꯒꯠꯂꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯍꯩ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯑꯍꯤꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯏꯃꯥꯅ ꯉꯁꯥꯏ ꯆꯥꯛꯇꯗꯨꯝ ꯂꯪꯊꯣꯛꯈꯤꯕꯗꯨ ꯀꯅꯥꯗ ꯄꯤꯖꯔꯤꯕꯅꯣ? ꯀꯅꯥ ꯀꯧꯔꯤꯕꯅꯣꯕ? ꯍꯩ ꯑꯩꯗꯤ ꯀꯔꯤ ꯈꯪꯂꯇꯒꯦꯅꯦꯍꯦ, ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥꯕꯨꯡ ꯑꯗꯨꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯗꯨꯝ ꯆꯗꯨꯝ ꯑꯩꯅ ꯀꯠꯆꯕꯁꯤꯕꯣ ꯀꯩꯗꯧꯋꯦ ꯍꯥꯏꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯃꯣꯍꯤꯅꯤꯅ ꯏꯃꯥ ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯨ꯫ ꯉꯁꯥꯏ ꯏꯃꯥꯅ ꯆꯥꯛꯇꯗꯨꯝ ꯂꯪꯊꯣꯛꯂꯨꯕꯗꯨꯗꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯌꯦꯡꯉꯨ ꯅꯆꯟ ꯅꯨꯄꯤꯒꯁꯦ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯁꯨꯅꯦ ꯖꯤꯡꯒ ꯃꯊꯛꯇ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯂꯤꯕ꯫ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯉꯨꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯆꯠꯄꯗꯧꯅ ꯗꯨꯡ ꯗꯨꯡ ꯆꯦꯜꯂꯤꯕ꯫ ꯃꯁꯤ ꯏꯃꯥꯅ ꯂꯥꯏ ꯀꯧꯕꯗꯤ ꯅꯠꯇ꯭ꯔꯣ? ꯍꯩ ꯃꯆꯣꯡꯄꯥꯠ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯀꯧꯗꯧꯔꯤꯕꯅꯣ? ꯍꯩ ꯇꯨꯝꯕꯁꯨ ꯆꯠꯂꯨ ꯏꯍꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯕꯤꯇ꯭ꯔꯤꯗꯣ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯅ ꯈꯪꯒꯅꯤꯗꯅ ꯍꯟꯅꯨꯕꯤ ꯅꯪ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯅꯪ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯒꯗꯧꯔꯤꯕ ꯅꯪ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯃꯨꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯥꯕꯤꯇ꯭ꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯦꯟꯕ, ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ, ꯑꯗꯨꯒ ꯉꯁꯤꯗ ꯅꯈꯣꯏꯅ ꯇꯨꯝꯗꯕꯗ ꯀꯌꯥꯗ ꯁꯥꯎꯔꯤꯕꯅꯣꯅꯦꯁꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯗꯣ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯗꯨꯡ ꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯇꯧꯕꯗꯨꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯞꯂꯝꯕ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯃꯣꯍꯤꯅꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯍꯅꯨꯔꯕꯤ ꯁꯥꯕꯤꯇ꯭ꯔꯤꯕꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯄꯣꯔꯛꯂꯦ꯫ ꯁꯥꯕꯤꯇ꯭ꯔꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯃꯣꯍꯤꯅꯤ ꯃꯔꯨꯑꯣꯏꯅ ꯃꯁꯨꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯅ ꯁꯨꯛꯌꯥ ꯌꯥꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯍꯅꯨꯕꯤ ꯑꯗꯣ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯕ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯅꯝꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯁꯥꯕꯤꯇ꯭ꯔꯤ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯨꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯕꯤꯇ꯭ꯔꯤꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠ, ꯃꯃꯧ ꯅꯨꯄꯤ ꯃꯣꯍꯤꯅꯤ ꯑꯃꯗꯤ ꯃꯁꯨꯅꯨꯄꯤ ꯂꯩꯁꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯉꯁꯤꯗꯤ ꯃꯕꯣꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯥꯏ ꯄꯨꯛꯁꯪ ꯁꯪꯉꯤ, ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯥ ꯉꯥ ꯊꯣꯡꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯣꯍꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯖꯤꯡꯒ ꯃꯊꯛꯇ ꯄ꯭ꯔꯦꯛ ꯆꯠꯄ ꯑꯃꯗꯤ ꯃꯤ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫
ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯉꯔꯥꯡꯗꯒꯤꯅꯤ ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯃꯥꯒꯤꯁꯤꯕꯨ ꯍꯧꯗꯣꯡ ꯑꯃ ꯂꯩꯔꯕ ꯖꯥꯠꯂꯅꯦ ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥꯅꯦ ꯍꯣꯏꯗ ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯤꯕ ꯌꯨꯝꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯦꯅꯈꯥꯔꯣꯝꯗ ꯑꯃꯨꯛ ꯗꯨꯡ ꯗꯨꯡ ꯆꯦꯜꯂꯤꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯂꯒ ꯃꯃꯥꯏ ꯂꯩꯊꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯖꯤꯠ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯀꯤꯔꯁꯨ ꯀꯤꯅ ꯋꯥꯍꯪ ꯍꯪꯉꯤ ꯑꯩ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥ ꯅꯠꯇꯦ ꯇꯝꯅꯔꯤꯕ ꯒꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ ꯍꯩ ꯆꯠꯂꯨ 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 ꯍꯨꯔꯥꯟꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯄ꯭ꯔꯦꯝꯖꯤꯠꯅ ꯂꯥꯎꯔꯕꯁꯨ ꯃꯁꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯥꯏ ꯃꯁꯤꯒ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦꯅꯦ ꯎꯔꯣꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤꯗꯨꯕꯣ ꯍꯩ ꯑꯗꯨꯗ ꯂꯩꯔꯤꯗꯨꯕꯨ ꯀꯅꯥꯅꯣꯃꯤ ꯑꯁꯨꯝꯅ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯎꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯣꯍꯤꯅꯤꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯏꯃꯨꯡꯂꯣꯝꯗꯒꯤ ꯇꯥꯃꯣ ꯀꯅꯥ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯩ ꯍꯨꯔꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯗ ꯂꯨꯝꯃꯒ ꯂꯩꯔꯦꯅꯦ ꯑꯩ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯣꯍꯤꯅꯤꯅ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯖꯤꯠꯇ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯃꯨꯕ ꯑꯗꯨꯗ ꯌꯦꯡꯏ ꯑꯗꯨꯕꯨ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯗꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯇꯣꯔꯆꯂꯥꯏꯠ ꯃꯨꯊꯠꯂꯕ ꯀꯥꯟ ꯈꯛꯇꯗ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯅ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯤꯗꯨꯕꯣ ꯍꯨꯔꯥꯟꯕ ꯂꯩ ꯍꯥꯏꯕꯕꯨ ꯀꯗꯥꯏꯅꯣ ꯆꯦꯟꯈ꯭ꯔꯕꯣ ꯍꯩ ꯅꯪꯕꯨ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯐꯝꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯎꯗꯕ꯭ꯔꯥ ꯅꯪꯕꯣ ꯍꯥ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯎꯗꯤꯌꯦ ꯅꯪ ꯎꯗ꯭ꯔꯦ ꯍꯥ ꯑꯁꯤꯒꯤ ꯗꯥꯔꯤꯒꯤ ꯃꯊꯛꯇ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯤꯕ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩꯔꯤꯁꯤ ꯅꯪ ꯎꯗ꯭ꯔꯦ ꯑꯁ ꯑꯩꯈꯣꯏ ꯇꯥꯟꯕ ꯁꯤꯃꯤꯕ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯑꯥꯏ ꯍꯣꯏ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯇꯧꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯩ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯃꯗꯨ ꯃꯥꯜꯂꯤꯅꯦ ꯃꯥꯡꯈ꯭ꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯣꯍꯤꯅꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯇ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯏꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯂꯩꯁꯦꯝꯕꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠ ꯃꯣꯍꯤꯅꯤꯗꯣ ꯇꯥꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯃꯈꯣꯏꯁꯨ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯩ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯏꯆꯥ ꯂꯩꯁꯦꯝꯕꯤꯗ ꯂꯥꯎꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩ ꯑꯃꯇ ꯍꯧꯗꯣꯛꯑꯣ ꯉꯥꯡꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯣꯍꯤꯅꯤꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯣꯍꯤꯅꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯕꯨ ꯍꯧꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯗꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯣꯍꯤꯅꯤ ꯑꯃꯗꯤ ꯄ꯭ꯔꯦꯝꯖꯤꯠ ꯏꯪꯉꯛꯏ ꯑꯗꯨꯒ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯂꯥꯎꯔꯝꯕ꯭ꯔꯥꯅꯦ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣ ꯄꯥꯕꯨꯡ ꯑꯣꯟꯊꯣꯛꯄ ꯏꯃꯪ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯨꯝꯁꯤ ꯀꯔꯤꯅꯣꯃ ꯇꯧꯕ ꯃꯥꯜꯂꯤ ꯏꯃꯥꯅ ꯂꯥꯏꯁꯥꯟꯅꯔꯝꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯩ ꯑꯉꯥꯡ ꯇꯥꯅꯤ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯁꯥꯕꯤꯇ꯭ꯔꯤꯅ ꯇꯨꯝꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯃꯨꯡꯗ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯑꯗꯨꯝꯅ ꯎꯔꯛꯄꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯅꯤꯡ ꯈꯔ ꯍꯪꯀꯠꯂꯛꯂꯒ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯩꯁꯨ ꯑꯝꯇ ꯊꯥꯟꯗ꯭ꯔꯕ ꯄꯨꯝꯃꯝ ꯃꯝꯂꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯏ ꯏꯃꯨꯡꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯅ ꯀꯥ ꯑꯗꯨꯕꯨꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯉꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯡꯉꯥꯟ ꯉꯥꯟꯖꯕꯁꯨ ꯈꯔ ꯉꯥꯟꯕ ꯃꯃꯤ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯀꯤꯕꯒ ꯂꯣꯏꯅꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯀꯥꯞꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯤꯅꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯥ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯆꯦꯟꯊꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯎꯔꯦ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ
ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯣꯍꯤꯅꯤꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯍꯥ ꯇꯣꯁꯂꯥꯏꯗꯣ ꯀꯥꯞꯄꯨ ꯌꯦꯡꯁꯤ ꯍꯥꯏꯕ ꯍꯩ ꯑꯩꯁꯨ ꯀꯥꯞꯀꯦ ꯇꯧꯔꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯇꯣꯁꯂꯥꯏ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯩꯖꯨꯞ ꯈꯔ ꯂꯣꯟꯈꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯏꯍꯦ ꯐꯩꯖꯨꯞ ꯂꯣꯟꯈꯠꯂꯒ ꯂꯩꯕꯁꯤ ꯏꯕꯥꯅꯤꯗꯤ ꯕꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯗꯅ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯥꯗꯤ ꯍꯧꯅ ꯅꯣꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯇꯣꯁꯂꯥꯏ ꯑꯗꯨ ꯃꯨꯊꯠꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯅꯅꯕ ꯑꯃꯨꯛ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯨꯕ ꯃꯃꯤ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇꯣꯁꯂꯥꯏ ꯑꯗꯣ ꯐꯠ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯇꯣꯁꯂꯥꯏ ꯑꯗꯣ ꯃꯨꯊꯠꯂꯕꯁꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯨꯕ ꯃꯃꯤ ꯑꯗꯣ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯣꯍꯤꯅꯤꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯃꯣꯍꯤꯅꯤꯕꯨ ꯀꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯄꯨꯁꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡꯗꯣ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯇꯨꯝꯊꯔꯨꯔꯕ ꯃꯣꯍꯤꯅꯤ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯁꯨꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯅ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯍꯧꯗꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯒꯦꯕ ꯑꯁ ꯍꯧꯒꯠꯂꯣꯁꯤ ꯁꯨꯃꯥꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯂꯥꯡꯉꯤꯁꯤꯕꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ 3 ꯇꯥꯔꯦ ꯅꯣꯡꯉꯥꯗꯧꯔꯦ ꯂꯥꯡꯒꯦ ꯂꯥꯡꯒꯁꯅꯨ ꯇꯨꯝꯃꯨ ꯑꯁ ꯅꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦꯕ ꯑꯁ ꯑꯩꯗꯤꯕꯀꯣ ꯂꯣꯡ ꯂꯥꯎ ꯆꯠꯁꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯃꯣꯍꯤꯅꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯦꯝꯕꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠ ꯇꯨꯝꯅꯤꯡꯂꯝꯕꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯃꯗꯤ ꯃꯣꯍꯤꯅꯤ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯅꯆꯥꯅꯨꯄꯤꯗꯨ ꯃꯥꯡꯈꯤꯕ ꯅꯠꯇꯦ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯁꯤꯗꯤ ꯂꯥꯎ ꯑꯁꯥꯏꯐꯥꯎ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯃꯆꯤꯟꯗꯁꯨ ꯂꯩꯁꯦꯝꯕꯤꯕꯨ ꯀꯧꯔꯤ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯤꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯕꯁꯨ ꯂꯩꯁꯦꯝꯕꯤꯗꯣ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗ꯭ꯔꯤ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯃꯣꯍꯤꯅꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯗꯣ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯩ ꯃꯁꯝꯗꯨꯁꯨ ꯖꯨꯝ ꯖꯨꯝ ꯂꯩꯃꯥꯏꯗ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯃꯣꯍꯤꯅꯤ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯥꯏ ꯂꯩꯁꯦꯝꯕꯤ ꯂꯩꯁꯦꯝꯕꯤ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯃꯣꯍꯤꯅꯤ ꯀꯤꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯂꯩꯁꯦꯝꯕꯤꯒꯤ ꯁꯌꯦꯡꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯗꯨꯒ ꯂꯩꯁꯦꯝꯕꯤ ꯂꯩꯁꯦꯝꯕꯤ ꯑꯁꯨꯝꯅ ꯀꯧꯔꯨꯔꯤ ꯑꯗꯨꯝꯅ ꯀꯧꯕ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯐꯠ ꯆꯦꯡꯊꯣꯔꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗꯗꯤ ꯃꯣꯍꯤꯅꯤ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥꯏ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯏꯔꯝꯂꯤ ꯃꯃꯥꯏ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯉꯧꯔꯣꯛ ꯉꯧꯏ ꯃꯃꯤꯠ ꯑꯗꯨꯒꯤ ꯃꯤꯄꯥꯟ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯏ ꯃꯈꯖꯥꯏ ꯆꯥꯏꯔꯨꯡ ꯑꯗꯨꯁꯨ ꯁꯔꯨ ꯐꯪꯅ ꯀꯣꯞꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯈꯗꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯇꯨꯝꯂꯤ ꯏꯈꯨꯏ ꯈꯨꯏꯔꯕ ꯎꯟꯁꯥ ꯃꯔꯛ ꯑꯗꯨꯗꯒꯤ ꯁꯥꯡꯅ ꯁꯥꯡꯂꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯉꯥꯡꯁꯪ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯔꯤ ꯃꯔꯥꯡ ꯎꯒꯤ ꯃꯔꯥꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯊꯤꯟꯗꯣꯛꯂꯤ ꯁꯝꯀꯨꯞꯀꯨꯝꯅ ꯀꯨꯞꯂꯕ ꯎꯔꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗꯒꯤ ꯏꯁꯨ ꯇꯞ ꯇꯞ ꯇꯥꯔꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯣꯍꯤꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯋꯥꯟꯊꯈꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯖꯤꯠꯁꯨ ꯀꯟꯅ ꯂꯥꯎꯔꯒꯃꯅꯤꯡ ꯍꯟꯗꯣꯛꯇꯨꯅ ꯇꯨꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯁꯤꯠꯇꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯃꯣꯍꯤꯅꯤꯕꯨꯁꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯃꯆꯥꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯂꯒ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯗꯤ ꯃꯣꯍꯤꯅꯤꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯣꯍꯤꯅꯤꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯣꯍꯤꯅꯤꯕꯨ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯀꯧꯔꯤꯕ ꯑꯗꯨꯗ ꯃꯣꯍꯤꯅꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯏꯄꯥ ꯄꯥꯛꯀꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯩ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯎꯅꯩ ꯅꯪꯕꯣ
Imunga changasi laure nangbo. Asomna hairakpaduda Muhinina tunglomda yengthokluri. Matam aduda mahaki mitmang maktada machanupi lesembina mangol ukhoktin jongna wangna lepkhatlaklaga masam maduna zum zum launa thadaraga makhut aduna leimaida namli amadugi matung ngorok ngoroba mamit aduna makhoida munna yengduna maya ihi higalaga leirambadуда Muhinido amuka su wanthakri maduda Premjit tawphom khangraduna Muhinibu soro soro laktuna imga chingchinki aduga thongado khulei thunna lonsalli madugi matungda Muhinibu phamunga thangkatli aduga wakhal langanaba kana kauri adumna tawringi matamaduta maninglomdagi machanupi lesimbi khonjelda kana leibage aibu okta kanbiyu ai yamna kire haiduna laubagi makhol tarai Premjit mahaki nupi bu senakadra machanupi ki khonjel tariba ado yingbu chatkadra mahak kangaunari machinda Premjitna mahaki nupi Muhinibu kaubo sulepte adumna tawrambadiki mahakna machanupi lesimbi manakta laktuna machanupi bu kandaba yade khanduna mahak chaksanglomda chenselakli mahana chaksang jorobagi tungda maning thongato hangdoktuna machanupi bu koyeng yengi matamatuda machanupi do haikha makhong aduda leptuna leirami maduda Premjitna hai nangdi da kedoribano ha lao ipagi nakta lao adumna kaurakpa aduda leptuna leiriba machanupi lesimbina Pabung ai lengba ngamdre ai pumta lawba lao adumna kaurakpa aduda Premjitsu machanupi ki manakta chensilli adumna Premjitna machanupi lesimbi ki manak hek jorokpaga lesimbi do ngasai ki adugumna mamit uru ngowi isam samna ngowi chairung adusu angakpa phangna sauri iko kopsallaba maithong amati ngorok ngobo mamit aduga loinana yengthorokpa khigalakpa adudadi Premjit khangprek khangduna upset chituna tusalli adumna hek tusinkibaga mahaki mamangta lujik uriba machanupi lesimbi ado paiduna mahaki manakta sangsilakli madu ubada Premjit handoktuna senna pohonabada haikha adugi makhongda leiriba pukri aduda tasalli asomna pukri aduda hek tasanbaka Premjit kina pukri adudagi kakhananaba honari pukri adugi mathakta mahana ujik uriba nupi macha ado leptuna adumak leiri Premjit masa ado kibana kari tawgadabano haiba masa karimta khangidri pumbang nakri budi loksing mangli pukri adudagi maha kakhatpa ngamaduna amuk kakhali sithaduna amuk taba amuk kakhalabasu sithaduna amuk taba taduna leiri matam aduda mahaki minmangda uriba pukri adugi trobar mathakta lepliba nupi macha ado adumak mangkhre nupi macha aduna mangkibaduda mahak harawraduna pukri adudagi kakhananaba yamna kanna honari adumna mahana pukri adudagi kakhananaba honari matamaduda mahaki matunglomda kanagumba ama iroirakpagi sahum phangrai Premjit masado kina mayado leithori matamaduda ngasaidagi mahana uriba mamai icham chamba ngorongoba nupi machado mahaki mamai mapa sapsana maya hikatuna leiramle madu ubata Premjit kanna lauraga mahak troban jawona bakakhatana ba honari asna tawduna usinna chin mahak troban mathakti yawri masidagi mahana troban adudagi pukri manung adudi yengtharakpadadi kanasu karisu udi karimata leiti matamaduda Premjitna khalli ahingi matam lorak ledana tawriba punabagase aigi imana toramba sodana oigani onthokna su phakhride da ko imanakse aida natana nasunupi amati namau nupi pusu wahanba pok khuri mukta nangu ima waina phangoi ko nang asumna khanna mahana lakhiba maning adugi saksangi thungil adu tamna lakhi Mihapi hanupi hariba wariya sigi ani suba tangka matang asida loisinjari mathangi matung tarakpa wari paringda kari kamdorok pagi haibado mayam punna mu ngaiminarasi wariya si pathok chapa matamda soike langkiba aran ahui yaurabasu tabiriba singna puksel chauna ngakpigadi asigidamukadi mayambu aroibada amuka hanna khurumjari